Wangkhei Kendra gi Manung Chanliba lay Ingkhol khul Takkhaiba Yaroi Haina protest touriba Khuljasingga Ngasi UMPC-Manipur na Khuljasingga Unakhre. Voice of Maitai Pangal Mideng Tabiriba Punamak Putaramna Okchari Amadi Pau Sandokni Miyamda Pijari. Wangkhei Kendra gi Manung Chanliba lay Ingkhol khul Takkhaiba Yaroi Haina protest touriba Khuljasingga Ngasi UMPC-Manipur na lay Ingkhol Khuljasingga Hakthengna Unakhre haire. UMPC-Manipur gi team amana ngasi lay Ingkhol da chatuna lay Ingkhol gi Khuljasingga Sangsilliba protest asibu saugutkani haina UMPC-Manipur gi General Secretary oina Thaupuriba Rais Ahmad Tampakna phondokre. Ngasi gi UMPC-Manipur gi khongsat aduda MD Azad Khan Advisor UMPC-Manipur Rais Ahmad Tampak General Secretary UMPC-Manipur Tayyib Ali VP UMPC-Manipur MD Samir Shah Social Worker MD Arif Shah General Secretary BCPC-Manipur amadi tongan bamyu kyana sarkyaki hairi silaga haibetare ko human rights pongawnaraga chatharakpa khongjang amada sahi kun chupna evictions ki setheng phangaga lakpa adu khunse kaibe yaroi haibagi wakalonda chumbosi puthorna honaraga amasung miyamgi adugumba support se niraga hingaiba Khuljasinggi awabasi urakan sida ki Metai Pangal isini naw mayam amana United Metai Pangal Council Committee Manipur na lengbi raktana mayam sida pungning thogat pa yaba wahi wata khatana tana sel gi tengbang amasung asa thak mayam ma pijaram bagi tangkak tuni leiri base madugi nungai jaba Manipur sida thingminari bai koise jat bijat furup lining gi maset khaidok kon nattabida asugum sathari ba injustice mayam sigi mayokta phangi ba setheng sidi chamana banina ekoi punsin da ba yaroi chamina da ba yaroi apunba Manipur ama saugatpada kanasu koina yonglei melei khaibe yaroi haibedugi wakalonda hingjaba aikoida madu asengmani haibese utpiraba hairiba Metai Pangal chinausingna madugi nungai baduni koina phongdok seribase apunba ima Manipur na yaifare haiba wafamse thamjara kan sida aduki matik hanna nungai phongdok seri loina ngasi gi aikoigi lay Ingkhol gi aikoi hoji ojana phongdok khiba aikoigi leiriba pochi yamna forceful oiba aikoigi eviction taunana bagi encroacher ni haina badanam pisin ba haibadi masugum mayam singsi tasengna na United Metai Pangal Committee Manipur UMPC na aikoi ngasai soi ko phongdok chakre aikoi hobodagi aikoi chathareiba amadi masigi injustice si thengna ba kanda darkar leiba khudimai khoi UMPC na aikoi solidarity pijari loina masigi damakta sangsalakpa khogjang khudimakta su makhata na aikoi support taujagani amadi hairiba ireisa aikoi gi indigenous ki leiriba status leiriba mayam singse pulapna hingmina ba kanda aikoi apunba inclusive oiba Manipur idea of Manipur to sagadana ba hoda bada chauba aikoi thogang loujagani loina na justice phangnana ba gi damakta aikoi tauba yaba thabuk singda aikoi gi lay Ingkhol ga aikoi matam gi oja khoi kari khoi leiriba ima singka tana raga aikoi tauba yaba sigi khoi taunana ba hoda jagani